feedback channel na tabiri busing pung ikai khumna anau bu chahi ki yai pu paujel pi jabag loina na ngasi January ki tang ama ingkum jalising ani ki kuni thoi Thangja numitki khomjinba pau santok cheri ngasi dagi pochai gi mamal hengat kadori anau bu chahi gi anau bu numit tagi Bharat lengak na GST here lokhatuna pochai gi mamal mahausa dagi khanghen hengat handuna miam gi pocket chapkhai ba lepoi dori firol khongup sandal da GST chada taret hegat handuna chada tarani thoi logani toram badu mafam dagi miam gi akan pa pratibat lak padagi GST council gi emergency meeting ama pangthok laduna lenga ki warip handokre finance minister Nirmala Sitaram na phi rol gi GST hengat laroi haina lauthokre adum oinamak central amasung khongup ki mamaldi ngasi dagi chada tarani thoi GST pi raduna mamal hengat na leiba mathau takadauri NRC ga mari leinana angakpa pawma laibak sigi mediana sandorak ni Kristabda lising ani ga tarapan gi August ki tang 38 da pangthoki ba NRC gi list ado matamdagi coordinator Pratik Hajalana final list ni haina lauthok lamba leirabasu handak ta loisin kraba Lok Sabha gi ningtham mipamda MP Abdul Khalik na hangkibo hang amagi aiba paukumda Kendra Griha Vibhag tagi list ado supplementary list ni haina khanghalakre Kristabda lising ani ga taran ni pan gi August ki tang 30 da thoki ba NRC list adugi supplementary list ni hairak pasina NRC final uidri haibasidi mayak sengle ngarang Jorhat ta pulis amasung drug mafia kangrup ki marakta nongmai kapna buki tawdok ama thokre hokeba numit kharani gi mangda pulis na phajin ke bajwa amasung drug lalon bagi makok oiriba pochana pulis custody dagi chen gi hotna bada pulis na nongmai kapsin badagi pocha gi khongda guli pan badagi Jorhat medical college ta laikan duna leiri Sepai Mutiny Memorial Protection Committee ki mifam amalup ki President Yumna Manina preside tawduna ngarang binakandi da laiba South Borak Hall da pangtokre lakliba January ki tang 32 da sipahi lalhogi aroi balanpham oiriba wangkhem leikai da chamag humpu manga subaning sing thoram pangthok na balepnare hairiba thoram asida Lakipur ki MLA Sri Kausik Raina chief guest oiraga atop saknai da bambioi kya na mithung oiduna pangthokani haina lepnakri hairi Manipur ki Lilong usoi pokpita sagadaba has house ngarang Manipur ki Chief Minister Sri N Biren Singh hana urep uyung tamkre ngasi gi puari oihoragadaba has house urep uyung tambagi thoramasida ining thausana jawpana chingba saknai re pamioi kya na saruk yaki has house ase lupa crore tara changna Department of Minority Affairs Government of Manipur ki senthang makha da sagadabani has house sagadaba lam ase hafiz kari kayamutina donate topni hairi Sahitya Thopanglup Sathau Lupna Bangladesh ki Kabi Khoirom Indrajitta Thiam Lairik Macha International Award Khusin Nakre Bangladesh Manipuri Sahitya Sangsad amasung Sathau Lup ani na khusam naduna Bangladesh ki Silheta Najrul Academy Hall the award pibagi thoramasi pangthoki thoramasi da Bangladesh Manipuri Sahitya Sangsad ki President AK Serab na thoramapu saknai raba Kabi amasung Kok researcher Professor Dr. Abdul Fattah na chief guest amasung Kabi Pulin Roy Kabi lyricist Samsul Alam Sammalito Night Parishad Silet ki President Miskak Ahmad Silet International University ki Assistant Professor Pranab Kanti Diep na special guest oina sarukya ki hairi chief guest Dr. Abdul Fattah na Kabi Khoiram Indrajitta Thiam Lairik Macha International Award 2021 khusin naki award ase citation amaga loina sal ama amasung lupa lising tara yauna khusinaki Assam gi school college sing da chahi tara manga dagi tara nipan phawgi satra satri sing bu vaccine kapthokpugi thoram January ki tang 3 dagi horaga tang 8 phawda loisin gani amasung hairiba numit sing asida naha lakh tara da vaccine kapthokpugi target thamli haina mahai masing mantri Sri Ranos Pekuna phongdokre Ngarang Yaibiren Communications na Samurai Latpam Santi Balana Iba Lairem Bini Ai Haiba Mingthon ba Saireng Lairik ama phongdokre BCCI Office Bearers dagi hauraga selector amasung sarabapu pamjaba atai saknai ba me kana Virat Kohli da ICC T20 World Cup ki mangda T20 captaincy thadok tanaba haijarakre haina selection committee ki chairman Chetan Sharma na khangalakre
ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯥꯎ ꯂꯣꯏꯖꯔꯤ